Khelchanglon Loisang Lining Thosanamahi Temple Board na Sinduna Tha Taruki Oiba Astrology Khelchanglon Academic Certificate Course 2025 Hodokpagi Thorum Ama Ngasi Lining Thosanamahi Temple Board LSTB Complex ta Pangthokre Thoramaduda LSTB ki board member Kaisam Ibomcha Mangang LSTB ki member secretary Maisnam Sivadata Luang amasung LSTB ki board member Namoizam Tomba Mangang na atoiba mitunglen oiduna saruk yake Thoramasiga mari lainana LSTB ki member secretary Sivadata Luang na fongdorakpada mi gi londa miyamna hainariba kuti aikoi gi maitai londana apoklon asi LSTB na maitai mayekta Roman mayekta amadi ahan singi oina Bengali mayekta iba apoklon makhal ahum thokna irolda ngakta Thami haina fongdoke apoglon yengba haiba ahan singi mafamda chatuna apoglon yengbagi mahut imung manungda lairiba miyoi singna hekta apoglon yengduna afafata hekta yengba yanaba LSTV makhada elimination oina chathari haina fongdoke Thoramadugi makha chatharakpa oina Khelchanglon software amasu launch tawkre marasida relief game amasu yobirei masima ikoi thagi natraga magi mingjensen ya minimum da lopani policy ngam lowi alwena tha gi pa sama gumba maina ko gi rotion lebirei hai base relief game si koina mathok taraga na bona putho ko isu mad ta tak pi tam bera kana made da magi punsi gi oiba tha tarutuna magi punsi gi oiba magi sinthum mama oiba ya ba adum lambi mapisi maduda awana amka hena ko gi yum thadoga relief game da lei bisingu da madudi mamandum loragum si aidana Mana kana say, aduga arapa pagi la phai ta re impada lebam di le ya jiri ba de ga yauri adumai to dena akoi gi ariba tha taruki course da akoi gi miyoi kunfra ga marina madai de chingi me yaure le ke de me yaure kam la pa jiri ba de yaure adumai to dena satha jagadoi ba dum la ba akoi gi dum la ba akoi tha taruki course